ꯃꯇꯝ ꯄꯥꯏꯈꯨꯟꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯌꯥꯝꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯃꯥ ꯅꯨꯄꯤꯁꯦ ꯁꯤꯜꯂ ꯀꯣꯏꯕ ꯁꯤꯜꯂ ꯈꯪꯅꯕ ꯑꯁꯤ ꯌꯥꯝꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯑꯃꯈꯛꯁꯦ ꯃꯥꯅ ꯐꯪꯅꯔꯨꯏ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯔꯝꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡꯇꯪ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔꯝꯃꯦ ꯑꯗꯨꯒ ꯉꯁꯤ ꯌꯧꯔꯒꯅ ꯑꯩ ꯁꯤꯡꯒꯜꯅꯦ ꯅꯨꯄꯤ ꯄꯨꯔꯛꯇ ꯂꯥꯎꯊꯣꯛꯏꯗꯣ ꯏꯇꯥꯎ ꯅꯪꯕꯨ ꯂꯣꯌꯦꯜ ꯂꯩꯕ ꯈꯔ ꯇꯝꯃꯨꯅꯦ ꯑꯩꯗꯧꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯃꯗꯃꯨꯛ ꯆꯣꯀꯣꯠ ꯍꯥꯏꯗꯤ ꯑꯃꯗꯃꯨꯛ ꯀꯥꯏꯍꯧꯔꯒ ꯊꯝꯃꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯏꯇꯥꯎ ꯅꯪ ꯅꯨꯄꯤ ꯐꯪꯗꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯑꯣꯖꯥ ꯁꯥꯕ ꯀꯔꯤ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯕ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯀꯩ ꯈꯪꯒꯦ ꯅꯪꯅ ꯍꯥ ꯅꯪꯗꯤ ꯅꯃꯥ ꯄꯣꯛꯉꯩꯗꯒꯤ ꯅꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯊꯣꯛꯂꯛꯄꯗꯒꯤ ꯅꯪ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯖꯔꯕꯣ ꯅꯨꯄꯤꯒꯤ ꯃꯅꯝ ꯍꯥꯏꯕꯗ ꯅꯪ ꯇꯥꯔꯕꯣ ꯑꯩꯗꯤ ꯇꯥꯖꯔꯕꯅꯤ ꯈꯪꯉꯦꯗꯅ ꯅꯪꯗꯤ ꯅꯨꯄꯤꯅ ꯀꯤꯅ ꯆꯦꯜꯂꯤꯅꯦ ꯅꯁꯛꯇꯣ ꯎꯕꯗ ꯏꯇꯥꯎ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯐꯪꯗꯅ ꯅꯣꯛꯅꯔꯤꯔꯣ ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯑꯃꯈꯛꯁꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯤꯕꯁꯦ ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯄ꯭ꯔꯣꯄꯣꯁ ꯇꯧꯒꯅꯤ ꯑꯩꯅ ꯃꯤ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯤ ꯀꯣꯏꯅꯅꯤꯡꯗꯦ ꯋꯥꯎ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯅꯨꯄꯤ ꯑꯃꯈꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯏꯕꯥꯅꯤ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯏꯗꯅ ꯑꯩ ꯏꯇꯥꯎ ꯑꯩꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯦꯕ ꯕꯠ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒꯦ ꯂꯩꯁꯅꯥꯗꯨꯅꯤ ꯑꯩ ꯂꯩꯁꯅꯥꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯄꯤꯛꯏꯉꯩꯗꯒꯤ ꯄꯥꯝꯃꯛꯄꯅꯤ ꯏꯇꯥꯎ ꯅꯣꯡꯃ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤꯅ ꯈꯜꯂꯤꯕꯅꯤ ꯍꯥ ꯂꯩꯁꯅꯥꯕꯨ ꯅꯪꯒꯨꯝꯕꯅ ꯂꯩꯁꯅꯥꯗꯣ ꯑꯩ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯣꯏꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯡ ꯄꯥꯏꯈꯨꯝꯕꯅꯤ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯃꯤ ꯎꯁꯤꯠꯃꯟꯗꯦꯗ ꯑꯩꯅ ꯂꯩꯁꯅꯥ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯄꯥꯝꯃꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯎꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯃꯤꯄꯨꯝ ꯃꯤꯍꯩ ꯐꯥꯔꯛꯂꯒ ꯀꯔꯤꯅꯣ ꯑꯩ ꯉꯥꯡꯗꯣꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯑꯩꯅ ꯂꯩꯁꯅꯥ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯌꯥꯔꯦ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯁꯤꯟꯅꯅꯤꯀꯣ ꯉꯁꯤ ꯀꯩꯅꯣ ꯅꯔꯣꯟꯐꯥꯎ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯁꯨ ꯇꯥꯛꯅꯒ ꯁꯥꯟꯅꯔꯤꯌꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯃꯨꯟꯕ ꯍꯥꯏꯌꯣ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯨꯟꯗ꯭ꯔꯤꯉꯩꯗꯅ ꯍꯥꯟꯅ ꯈꯨꯏꯒ꯭ꯔꯦ ꯅꯪꯗꯤ ꯄꯨꯝꯗ꯭ꯔꯤꯉꯩꯗꯅ ꯍꯥꯟꯅ ꯀꯪꯒ꯭ꯔꯦ ꯃꯨꯟꯒꯦꯔꯥ ꯃꯨꯜꯂꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯅꯪꯅ ꯃꯨꯟꯕ ꯌꯥꯔꯣꯏ ꯂꯩꯁꯅꯥ ꯑꯩꯒꯤꯅꯤ Lisa haridana ising manungda leiriba lemnei nga na aiyodagi heloi hai lemnei nga chokhalakano tangna aiyodagi henwa ya potte hai ma songe ma di usitawai da bide ma di hai aina ne nang se khoren ne ko sak mai danga la ka sa ba ngam ya ba na khang thoi lemnei nga Ay, doktor nang ginasakto orang na Cindumbi ni nang di ay ngamaroy ay sa lagi la Hai nang di masak siyang pasine katagi leirang no yang pasi rangi su ude ai gi ming pai khomba ai lamdam sida khwaidagi phawbadagi phawba khu phaw mu tawba ai mu phawba litaba miyoy amani pakhang amani yupi plong su ai papsi ado nang su pawngone na khali so azum hadraga su ado nang kadai gino nang mami ki kawi amdo haibiram dra kanano ni pai khombai bo pai khombadi I don't know who is pai khomba ai di Delhi dagi tamaga lakpane ai di Delhi return ne ai di khangzade swaisige local meeting se local manu sing se khangzade kanano ne local manu ga haisibo karino lon sibo kaino aina haise local people saiba kaino somi koksibo thi hanbro adu jamna sakhato wa khal de bo someday na khangzadre sorry I can help oh my god ngasi di khagle nupi utare ya biramdre no bona ai ko dina na pausa ba nupi na ya ba nupi de amna sigma saba dubu ai smana loyal later ba nupi ya tare ya biro ye so ai dubu nupi ba koi ba din no boy masir khagna ra de na chu boy dra ba nang di playboy oi playboy tar oi nang be nang di hurana ai gi matau yenam ni boy hang nang ni namang da ai mafam sida ngasai akoina pham mafam da nupi ase purakaga aina pham ngamdraba ai gi min pai kumate hanuba aikoda asuma mo ta puba ibema ai gi hido hojik tu pulamini adubu kana no mana ngai kolang no ai ngai ko
ꯑꯩꯒꯤ ꯄꯤꯍꯤꯗꯣ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦ ꯑꯁ ꯂꯥꯡꯒꯅꯨ ꯀꯣꯛ ꯉꯥꯎꯏ ꯑꯗꯨꯗꯣ ꯃꯤꯅ ꯍꯨꯔꯥꯟꯕ ꯂꯣꯏꯈ꯭ꯔꯒ ꯀꯩꯗꯧꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯈꯣꯝꯕ ꯀꯧꯏꯅꯦ ꯑꯗꯨꯅ ꯂꯥꯛꯑꯒꯅꯦ ꯑꯩꯉꯣꯟꯗꯅꯦ 2,000 ꯄꯤꯔꯝꯃꯦ ꯍꯤ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯕ ꯌꯥꯝꯅ ꯃꯥꯁꯦꯀꯣ ꯃꯤꯅꯨꯡꯁꯤ ꯀꯪꯕ ꯃꯤꯅꯦꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ 2,000ꯅ ꯀꯗꯥꯏꯗꯒꯤ ꯍꯤ ꯐꯪꯗꯣꯏꯅꯣ ꯄꯨꯡ ꯐꯠꯇꯕ ꯑꯉꯥꯡ Usit thawidaba. Kaino mana khalidubo. Chummi hanuba. Hauji matamati lising kaino. Laka mana bo hi phangnadraba tu last time mana lising ani khapina. Hanuba da mangna jang silai ra bani. Hi tu di phangaroi. Lising ani sina khali tadaro tu agini bikhani ru jo hai bro ba ki do. Yami siti hanuba. ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯍꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯆꯪꯕꯤꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗꯦ ꯃꯥꯗꯤ ꯑꯐꯕ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯤ ꯃꯥꯗꯣ ꯅꯪꯒ ꯅꯨꯡꯁꯤꯅꯧꯀꯣ Kariya. Hanuba na khali bo khaje kaino. Nang hi siga be haidra. Ai ga ekta nupa du koina ba yarabo. Dili dela bai bo. As chokatba noi sagi wakhal don sing ya chuda. Ego da matek pa be hero heroine ni wari ga thadare. Yaro ai di mayang dei manai dei ne. ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯅ ꯄꯥꯏꯈꯣꯝꯕꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯃꯥꯒꯤ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯖꯔꯦ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯉꯣꯟꯗ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯅꯪꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯑꯐꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯪ ꯑꯩꯒ ꯀꯣꯏꯅꯔꯁꯦ ꯄꯥꯏꯈꯣꯝꯕ ꯌꯥꯝ ꯍꯦꯔꯣ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯁꯦ ꯍꯥꯏꯗ꯭ꯔ ꯅꯪ ꯀꯣꯏꯅꯤꯡꯒꯅꯤ ꯍꯥꯏꯅ ꯅꯪ ꯑꯩꯕꯨ ꯎꯕꯗ ꯅꯪ ꯉꯥꯎꯗꯕ ꯉꯝꯃꯣꯏꯕ ꯑꯩ ꯃꯗꯨꯃꯛꯅꯤ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯅ ꯀꯣꯏꯅꯤꯡꯉꯕꯅꯤꯅ ꯀꯣꯏꯊꯣꯛꯑꯣꯗꯅ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯨꯅ ꯆꯥꯟꯅ ꯍꯥꯏꯕꯗꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯑꯦ ꯀꯣꯏꯅꯔꯛꯑꯦ ꯍꯥꯏꯕꯗꯤꯀꯣ ꯃꯕꯥꯅꯤ ꯗꯦꯠ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯐꯨꯔꯤꯅꯣ ꯀꯩꯗꯧꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯁꯤꯕꯣ ꯗꯦꯜꯂꯤꯗ ꯍꯜꯂꯛꯄ ꯑꯩꯉꯣꯟꯗ ꯍꯩꯃꯥ ꯅꯪꯒꯤ ꯍꯦꯕꯤꯠ ꯊꯝꯅꯕꯒꯤꯅꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯐꯨꯗꯣꯔꯤ ꯃꯌꯥꯝꯁꯤꯗꯤ ꯅꯪ ꯈꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛꯇꯒꯤ ꯐꯨꯕ ꯇꯝꯕꯤꯔꯤꯃꯤ ꯍꯥꯏꯕꯗꯤ ꯐꯨꯕꯗꯣ ꯀꯌꯥꯝ ꯅꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯝꯕꯤꯔꯤꯃꯤ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯨꯡꯁꯤꯅ ꯐꯨꯔꯤꯃꯤ ꯏꯕꯦꯝꯃ Wow, so romantic. Tamoda na tawag tawag sa loy na hindi kami impress oy chiye. Aduna ni tamoda ay nagawi ba se. Tamo ay karni di Delhi jalu ba tarni. Ako'y bogto lay kidreba. Aduna ay Delhi dagi ay malugra mo jalu ni. ꯑꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯈꯔꯅꯤ ꯂꯥꯞꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯖꯨꯒꯁꯨ ꯅꯠꯇꯕꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯤꯊꯤ ꯊꯥꯔꯒꯁꯨ ꯈꯨꯅꯨꯅ ꯆꯤꯊꯤꯗꯣ ꯄꯨꯔꯒ ꯃꯆꯥꯁꯤꯡꯗ ꯄꯤꯖꯊꯣꯛꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯈꯔꯅꯤ ꯉꯥꯏ ꯇꯥꯔꯦꯅ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯌꯥꯝ ꯋꯥꯅ ꯉꯥꯏꯅꯤꯅꯦ ꯎꯔꯤꯔꯩ ꯃꯥꯙꯕꯤꯗꯧꯅ ꯁꯣꯔꯤ ꯑꯗꯨꯃꯥꯏꯅ Tamona ay bunong siya ba se? Tamona ay bumikup ang mabaw udan na ibang gamda ba se? Asida ay nakang mga tamo. Asida na ay na imanabising na tamona ay mo true love tao yan. Imanabising na dihay tamo si mamit na hawin niya playboy niya. But no, ay taso tayo mo ita. Ay di tamo da tasi. Da tamo ay kuya nalero ita. Iboksi ba kamawalaw di tamo. Tamo umagi mataw ni. Tsara rin sila tamo di. Hey chalo nangi hek na papupa na buhay ba thobanina chattabadi yar hey chalo wa ati mangan yan ꯄꯥꯏꯈꯣꯝꯕꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯃꯨꯛꯀ ꯍꯥꯟꯅꯒꯤ ꯕꯤꯍꯦꯕꯇꯣ ꯍꯧꯒꯠꯂꯛꯈꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯐꯕ ꯀꯣꯏꯅꯕ ꯑꯗꯣ ꯍꯟꯗꯛ ꯀꯣꯏꯅꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯩ ꯃꯃꯥꯟꯅꯕꯅ ꯀ꯭ꯔꯁ ꯊꯝꯖꯕ ꯅꯨꯄꯤ ꯂꯩꯁꯅꯥ ꯍꯥꯏꯕꯗꯨꯅꯤ Ayma, sige, ati boyfriend ko tamo mali. Kaya naman ato mo ni mga pamilya na sila. Una na nila bise. Oh my god, where is he? Ay changa ba dagat hangang bise. Tamo, kanano na bise. Kanano na una na. Hamna na nungay ni nung na nila bise bo. ꯍꯩꯃꯥ ꯅꯪ ꯀꯔꯝꯕ ꯃꯇꯝ ꯂꯩꯕ ꯑꯁ ꯅꯪꯗꯤ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ Ano ka to ko? Kanano masi hayo? Kanano? Kanano ni ibe nang na yamna thawna na ring sel jaudna migi hunari ba migi express ba yan awda ba sabi ni skari no Ibe ma, ay na ngami sili nami ne. Pili no pilay lay khang na. Nana, no pilay ba no ba amada. Una na, nungay na no, una na lay bisi mo kay gino. No ba se, ay ni pa ni, ay ni boyfriend khang na ba? Korea nasaksak ta du yin o nang standard tu ka kai sani na ha sa sai no atu ko wa mana past is past kaya no ngasi ay ngai na lay pote ay hauzik ma ki hauzik ko present ki girlfriend oiri atu na nang der ka cha je nang ngang ba ki right so late nang se kun se krabi ni na khala ke nang se dustbin gi ne o zabra ne zabra Kari, nang ay mo, dasbin ni Zabra ni kaya na. Nang di, sambo pa siya na hawda binang mo. Ay mo na nang na, dasbin ni Zabra ay na ulo mo ne. Nung ningin na nang isa tato, nung ningin na ay di. Tama, nupise, hawjik mo sa kwayo. Na chaba na nga si, masam ka na yawi sa looy na pwede na ne. Amta, taklaw ay dori. para ba gangi ba sa
Salo, I took some Namai to Pandra, but Tata long in Namai to carry my lip and amino. I took a woman and one more thing. I get some yaw and hurry but say. If Emma, I get some yam the yaw, we can't now. Some get some of the egg songs the yaw river say. I don't any dreamer now. Salion the now. Parlor the tell the now. And the Pewani, why is the Lano? I do give one, come now. Some give what the now. I have more hairs and much more and a very long curly hair. Hey, let's young go. How's my girlfriend? Nang respect man and Angatoni. Nang in an open Makalaga, or in Indragadine, Chako. I don't know when we do. Currently, Gitani. And the currently have the Nanga and the Delhi Dilapini, Pati Pontica and Nanga in Salto Vido, Agimana Vimanda. I do get them the currently could be one in Handra, Nusina Gobenati. Suppose in the Kari, Taman I will not ready. I took him at the then it's some out of business, so I'm going to know it. Delhi Dilapingoda, Delhi Dilapingoda, President Saltoraba. Sakati to be sick about I will Saltoraba. President Samuel. Oh, can this ball? I get about Nangi so other I get about I get the eye is up for the Tamaka puts the To like, share and subscribe.